ꯑꯁꯣꯝꯗꯅ ꯆꯤꯡꯊꯪ ꯉꯥꯟꯕꯅ ꯑꯩꯅ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯒꯤꯅꯤ ꯑꯗꯨꯕꯨ ꯃꯥꯏꯕ ꯑꯃ ꯂꯩ ꯃꯗꯨꯅ ꯉꯝꯒꯅꯤ ꯃꯥꯏꯕꯗꯣ ꯆꯤꯡꯃꯤꯅꯤ ꯑꯩꯅ ꯃꯥꯕꯨ ꯀꯧꯒꯦ ꯃꯥꯏꯕꯗꯨꯗꯤ ꯊꯪꯊꯦꯜ ꯀꯧꯏ ꯊꯋꯥꯏ ꯑꯗꯨꯅ ꯄꯥꯎꯈꯨꯝ ꯂꯛꯏ ꯌꯥꯔꯣꯏ ꯃꯗꯨ ꯑꯩꯅ ꯌꯥꯕ ꯉꯝꯃꯣꯏ ꯉꯁꯤ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯊꯣꯛꯄ ꯉꯝꯃꯣꯏ ꯑꯗꯨꯗꯤ ꯑꯩꯒꯤ ꯊꯧꯅꯥ ꯂꯩꯇ꯭ꯔꯦ ꯀꯅꯥꯁꯨ ꯉꯝꯃꯣꯏ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯅꯪꯕꯨ ꯊꯥꯗꯣꯛꯄ ꯉꯝꯒꯅꯤ ꯑꯩꯅ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯅꯍꯥꯛꯄꯨ ꯊꯥꯗꯣꯛꯄ ꯑꯩ ꯉꯝꯒꯅꯤ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯇꯤꯡꯅ ꯌꯦꯡꯉꯛꯏ ꯅꯨꯄꯥ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯦ ꯆꯤꯡꯊꯪ ꯉꯥꯟꯕꯅ ꯅꯪ ꯀꯅꯥꯅꯣ ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯝꯃꯤ ꯑꯩ ꯅꯪ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯈꯪꯉꯤ ꯑꯩ ꯅꯪꯕꯨ ꯉꯥꯏꯔꯝꯃꯤꯅꯦ ꯆꯤꯡꯊꯪ ꯉꯥꯟꯕꯅ ꯑꯃꯨꯛꯁꯨ ꯍꯪꯉꯤ ꯅꯪ ꯀꯅꯥꯅꯣ ꯑꯩꯒꯤ ꯃꯤꯡ ꯕꯤꯖꯦ ꯀꯧꯏ ꯅꯪꯒꯤꯅ ꯆꯤꯡꯊꯪ ꯉꯥꯟꯕ ꯆꯨꯝꯃꯤꯀꯣ ꯆꯨꯝꯃꯤ ꯑꯗꯨꯒ ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯑꯩꯅ ꯈꯪꯖꯕ ꯑꯃ ꯂꯩ ꯑꯗꯨꯒꯤꯅꯤ ꯑꯣ ꯅꯪ ꯑꯆꯝꯕ ꯃꯤꯗꯤ ꯅꯠꯇꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯑꯩ ꯑꯆꯝꯕ ꯃꯤꯃꯛꯇꯤ ꯅꯠꯇꯦ ꯊꯋꯥꯏꯗꯨꯅ ꯍꯥꯏꯔꯤ ꯑꯩ ꯊꯥꯗꯣꯛꯑꯣ ꯃꯇꯝ ꯑꯁꯦ ꯂꯣꯏꯕꯅ ꯍꯥꯟꯈ꯭ꯔꯅꯤ ꯁꯣꯝꯗꯅ ꯃꯥꯏꯕ ꯌꯥꯏꯐꯂꯦꯟ ꯇꯞꯅ ꯃꯃꯤꯠꯇꯨ ꯄꯥꯡꯊꯣꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯤ ꯁꯟꯇꯣꯁꯇꯤ ꯑꯗꯨꯒ ꯅꯪꯅ ꯀꯅꯥ ꯃꯥꯏꯕ ꯊꯪꯊꯦꯟꯅ ꯑꯩ ꯑꯃꯥꯏꯕ ꯊꯪꯊꯦꯟ ꯃꯈꯣꯏꯅ ꯑꯩꯕꯨ ꯀꯧꯕ ꯂꯥꯛꯄꯅꯦ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯁꯤꯗ ꯂꯥꯛꯄꯅꯦ ꯑꯣ ꯑꯩꯗꯤ ꯈꯪꯉꯨꯗ꯭ꯔꯦ ꯑꯣꯖꯥ ꯑꯗꯨ ꯁꯟꯇꯣꯁꯇꯤ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ ꯃꯁꯥꯗ ꯂꯥꯏ ꯅꯨꯡꯁꯤꯠ ꯌꯥꯎꯕꯅ ꯐꯥꯕ ꯉꯝꯍꯧꯗ꯭ꯔꯦ ꯑꯩꯁꯨ ꯈꯪꯉꯤ ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯤꯕ ꯊꯧꯗꯣꯛꯁꯤ ꯑꯁꯣꯝꯗꯅ ꯆꯤꯡ ꯑꯗꯣ ꯑꯀꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯁꯞꯇ꯭ꯔ ꯇꯧꯔꯤ ꯕꯤꯖꯦꯗꯤ ꯈꯪꯂꯝꯃꯤ ꯉꯁꯤ ꯀꯅꯥꯅꯣ ꯑꯃꯗꯤ ꯁꯣꯏꯔꯣꯏ ꯍꯥꯏꯕ ꯕꯤꯖꯦꯅ ꯇꯨ ꯌꯦꯡꯉꯣ ꯃꯍꯥꯛꯀꯤ ꯃꯃꯤ ꯊꯋꯥꯏꯅꯤ ꯑꯁꯤ ꯌꯦꯡꯉꯣ ꯆꯤꯡꯊꯪ ꯉꯥꯟꯕꯅ ꯑꯣ ꯑꯁꯤ ꯑꯣꯏꯔꯦ ꯈꯪꯍꯧꯗꯦ ꯆꯤꯡꯊꯪ ꯉꯥꯟꯕꯗꯣ ꯃꯈꯣꯡꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯈꯤ ꯆꯤꯡ ꯑꯗꯨꯗ ꯌꯥꯝ ꯍꯩꯅꯗꯕ ꯈꯨꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯆꯤꯡꯊꯪ ꯉꯥꯟꯕ ꯃꯈꯣꯡꯗꯨ ꯈꯪꯄꯥꯏ ꯄꯥꯏꯗꯨꯅ ꯆꯤꯡꯈꯤ ꯑꯗꯨꯒ ꯆꯤꯡꯗꯨꯒꯤ ꯃꯄꯥꯜꯗ ꯂꯪꯊꯣꯔꯛꯏ ꯆꯤꯡꯊꯪ ꯉꯥꯟꯕ ꯆꯤꯡ ꯑꯗꯨꯒꯤ ꯃꯄꯥꯜꯗ ꯇꯥꯔꯛꯏ ꯈꯨꯜ ꯃꯤꯌꯥꯝ ꯑꯗꯨꯗꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯆꯪꯁꯤ ꯀꯗꯥꯏ ꯆꯠꯊꯣꯛꯁꯤ ꯀꯗꯥꯏ ꯍꯥꯏꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩ ꯇꯟꯖꯥꯁꯤꯗ ꯕꯤꯖꯦꯁꯨ ꯄꯥꯏꯊꯣꯔꯛꯏ ꯑꯗꯨꯒ ꯊꯋꯥꯏ ꯑꯗꯣ ꯆꯤꯡ ꯑꯗꯨꯗꯒꯤ ꯄꯥꯏꯊꯣꯔꯛꯏ ꯑꯅꯤꯗꯣ ꯍꯧꯖꯤꯛꯇꯤ ꯊꯋꯥꯏ ꯑꯗꯣ ꯆꯤꯡꯗꯨꯒꯤ ꯃꯊꯛꯇ ꯄꯥꯏꯈꯠꯂꯦ ꯌꯥꯏꯁꯅꯥꯒꯤ ꯁꯛꯇꯝꯗꯨ ꯎꯕꯗ ꯋꯥꯟꯊꯕ ꯃꯤꯁꯨ ꯌꯥꯎꯅꯔꯦ ꯌꯥꯏꯁꯅꯥꯒꯤ ꯊꯋꯥꯏ ꯑꯗꯣ ꯃꯥꯏꯕ ꯌꯥꯏꯐꯂꯦꯟꯒꯤ ꯃꯌꯨꯝ ꯇꯝꯅ ꯄꯥꯏꯈꯤꯔꯝꯃꯦ ꯁꯣꯝꯗꯅ ꯅꯨꯃꯤꯠꯅ ꯇꯔꯪ ꯇꯔꯪ ꯊꯣꯛꯂꯝꯕ ꯀꯣꯔꯧꯁꯨ ꯑꯃꯨꯕ ꯅꯣꯡꯅ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯦ ꯃꯥꯏꯕ ꯇꯪꯊꯦꯟ ꯃꯁꯥꯗ ꯁꯥꯎꯝ ꯑꯃꯗꯤ ꯐꯪꯉꯝꯃꯤ ꯑꯗꯨ ꯃꯉꯥꯏ ꯃꯥꯏꯕ ꯌꯥꯏꯐꯂꯦꯟꯁꯨ ꯃꯁꯥꯗ ꯁꯥꯎꯝ ꯑꯃꯗꯤ ꯐꯪꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯎꯔꯤꯕ ꯃꯈꯣꯏꯗꯨꯗꯤ ꯑꯉꯛꯄꯁꯨ ꯐꯥꯎꯔꯝꯃꯤ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯔꯤꯉꯩ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯜꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯝꯃꯤ ꯏꯕꯨꯡꯉꯣ ꯏꯕꯨꯡꯉꯣ ꯏꯃꯥꯅꯦ ꯅꯪꯕꯨ ꯀꯩꯗꯧꯔꯤꯒꯦ ꯂꯥꯛꯑꯣ ꯏꯃꯥ ꯂꯥꯛꯑꯦ ꯑꯁꯨꯝꯅ ꯀꯧꯔꯛꯏ ꯔꯣꯍꯤꯠꯅ ꯑꯣꯖꯥ ꯏꯃꯥ ꯂꯥꯛꯑꯦ ꯑꯩꯕꯨ ꯂꯧ ꯂꯥꯛꯏꯅꯦ ꯑꯩꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯇꯪꯊꯦꯟꯅ ꯇꯞꯅ ꯍꯥꯏꯔꯦ ꯏꯕꯨꯡꯉꯣ ꯂꯥꯛꯏꯁꯦ ꯅꯪꯒꯤ ꯏꯃꯥ ꯅꯠꯇꯦ ꯂꯥꯛꯏꯕꯁꯦ ꯐꯠꯇꯕ ꯊꯋꯥꯏꯅꯤ ꯅꯪ ꯊꯣꯛꯑꯣ ꯑꯗꯨꯒ ꯅꯪꯅ ꯃꯥꯡꯒꯣꯜꯗ ꯂꯩꯌꯨ ꯑꯗꯨꯒ ꯍꯥꯏꯌꯨ ꯏꯃꯥ ꯃꯥꯡꯒꯣꯜꯗ ꯀꯥꯔꯛꯑꯣꯅ ꯑꯣꯖꯥꯅ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯍꯥꯏꯒꯦ ꯍꯥꯏꯌꯨ ꯑꯗꯨꯗ ꯈꯪꯒꯅꯤ ꯅꯪꯅ ꯃꯥ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯑꯁꯨꯝꯅ ꯔꯣꯍꯤꯠ ꯃꯄꯥꯜꯗ ꯊꯣꯔꯛꯏ ꯔꯣꯍꯤꯠꯅ ꯏꯃꯥ ꯂꯥꯛꯑꯦꯗꯅ ꯂꯥꯛꯑꯣ ꯏꯃꯥ ꯄ꯭ꯔꯦꯃꯤꯂꯥꯅ ꯏꯕꯨꯡꯉꯣ ꯂꯥꯛꯑꯣ ꯆꯠꯂꯁꯦ ꯌꯨꯝꯗꯣ ꯀꯅꯥꯁꯨ ꯂꯩꯍꯧꯗꯦ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯂꯥꯛꯑꯣ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯑꯣꯖꯥꯅꯁꯨ ꯏꯃꯥ ꯅꯪ ꯎꯅꯅꯤꯡꯉꯦꯅ ꯍꯥꯏꯕꯅꯦ ꯂꯥꯛꯑꯣ ꯎꯅꯔꯒ ꯆꯠꯂꯁꯤ ꯏꯃꯥ ꯌꯦꯡꯉꯣꯏ ꯃꯊꯪ ꯂꯥꯛꯄꯗ ꯎꯅꯔꯁꯤꯅꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯥꯏꯕꯅꯤꯗꯣ ꯃꯄꯥꯜꯗ ꯊꯣꯔꯛꯏ ꯌꯥꯏꯐꯂꯦꯟ ꯅꯪ ꯉꯁꯤꯗꯤ ꯀꯗꯥꯏꯗ ꯆꯦꯟꯅꯤ ꯃꯁꯤ ꯍꯥꯏꯔꯒ ꯊꯋꯥꯏ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯦ ꯑꯗꯨ ꯎꯕꯗ ꯊꯋꯥꯏ ꯑꯗꯣ ꯃꯥꯡꯈꯤꯒꯦ ꯇꯧꯔꯛꯏ ꯃꯇꯧ ꯑꯗꯨ ꯈꯪꯉꯗꯨꯅ
ꯃꯥꯏꯕꯗꯨꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯣꯏꯗꯤꯡ ꯑꯗꯣ ꯂꯪꯈꯤ꯫ ꯊꯣꯏꯗꯤꯡ ꯑꯗꯨꯅ ꯄꯥꯟꯕꯗ ꯊꯋꯥꯏ ꯑꯗꯣ ꯐꯥꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯁꯥꯟꯇꯣꯁ ꯇꯞꯅ ꯊꯣꯔꯛꯏ꯫ ꯁꯥꯟꯇꯣꯁ ꯎꯕꯗ ꯊꯪꯇꯦꯟ ꯆꯦꯟꯁꯤꯟꯈꯤ꯫ ꯊꯣꯡꯒꯥꯟꯗ ꯆꯤꯡꯊꯪ ꯉꯥꯟꯕ ꯌꯨꯝ ꯑꯗꯨ ꯇꯞꯅ ꯆꯪꯉꯛꯑꯦ꯫ ꯆꯤꯡꯊꯪ ꯉꯥꯟꯕ ꯎꯕꯗ ꯃꯥꯏꯕꯅꯤꯗꯨꯗꯤ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯅꯣꯛꯂꯝꯕ ꯃꯤꯅꯣꯛꯇꯣ ꯃꯥꯡꯈꯤ꯫ ꯆꯤꯡꯊꯪ ꯉꯥꯟꯕ ꯆꯞ ꯂꯦꯞꯄꯤ꯫ ꯀꯅꯥꯒꯤ ꯊꯋꯥꯏꯅꯣ ꯈꯪꯗꯕ ꯑꯃꯅ ꯃꯥꯡꯗ ꯂꯦꯞꯂꯔꯦ꯫ ꯃꯈꯣꯏ ꯃꯌꯥꯝ ꯉꯛꯅꯂꯦ꯫ ꯆꯤꯡꯊꯪ ꯉꯥꯟꯕꯅ ꯇꯞꯅ ꯃꯆꯤꯟꯗ ꯁꯣꯜꯂꯦ, ꯅꯪ ꯉꯁꯤꯁꯨ ꯁꯤꯗ ꯂꯩꯔꯤ꯫ ꯆꯍꯤ 5ꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ꯫ ꯌꯥꯏꯁꯅꯥ, ꯕꯦꯕꯦ, ꯁꯤꯂꯩꯃ ꯃꯈꯣꯏ ꯑꯍꯨꯝ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯖꯩ꯫ ꯃꯈꯣꯏ ꯂꯝꯗꯤ ꯃꯥꯟꯅꯗꯦ꯫ ꯌꯥꯏꯁꯅꯥꯅ ꯈꯔ ꯍꯥꯏꯊꯕ ꯈꯨꯜꯗꯒꯤꯅꯤ꯫ ꯕꯦꯕꯦꯅ ꯃꯣꯏꯔꯥꯡꯗꯒꯤ, ꯑꯗꯨꯒ ꯁꯤꯂꯩꯃꯅ ꯊꯥꯡꯒꯗꯒꯤꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝ 11-12ꯇꯒꯤ ꯈꯪꯅꯔꯛꯈꯤꯕꯅꯤ꯫ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯩ꯫ ꯌꯥꯏꯁꯅꯥꯅ, ꯅꯣꯏꯗꯤ ꯈꯪꯗꯦ ꯑꯩꯗꯤ ꯌꯨꯝ ꯄꯥꯜꯂꯅꯤ꯫ ꯁꯤꯂꯩꯃꯁꯨ ꯅꯣꯛꯂꯛꯏ꯫ ꯅꯪ ꯂꯣꯏꯔꯒ ꯑꯩ ꯑꯃꯨꯛ ꯇꯥꯔꯦ ꯑꯗꯨꯗꯤ꯫ ꯕꯦꯕꯦꯁꯨ ꯅꯣꯛꯇꯨꯅ ꯈꯨꯝꯃꯤ, ꯍꯥ, ꯅꯣꯏꯅ ꯌꯨꯝ ꯄꯥꯟꯗꯣꯏꯗꯨꯕꯨ ꯅꯣꯏ ꯍꯦꯔꯣꯅ ꯌꯥꯔꯗ꯭ꯔꯣ? ꯍꯣꯏꯅꯦ, ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ꯫ ꯃꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯅꯣꯛꯏ꯫ ꯃꯨꯈꯥꯏꯅ, ꯃꯣꯏ ꯑꯍꯨꯝꯁꯦ ꯃꯁꯛꯇꯤ ꯂꯣꯏꯅ ꯐꯖꯩꯀꯣ, ꯑꯩ ꯑꯃꯗꯤ ꯀꯣꯏꯗꯕ ꯌꯥꯗꯦ꯫ ꯉꯝꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯗꯨꯅꯤ, ꯃꯈꯣꯏ ꯑꯍꯨꯝꯁꯦ ꯀꯣꯏꯗꯅꯗꯤ ꯇꯣꯛꯑꯣꯏ, ꯅꯣꯡꯃꯇ ꯑꯣꯏꯔꯁꯨ ꯂꯧꯅꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯄ꯭ꯔꯤꯌꯣꯀꯥꯟꯇ ꯅꯨꯄꯤ ꯑꯍꯨꯝꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯦ, ꯕꯦꯕꯦ, ꯅꯪ ꯂꯣꯏꯔꯕꯣ? ꯂꯣꯏꯔꯦ꯫ ꯉꯁꯤꯗꯤ ꯊꯦꯡꯉꯤꯅ? ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯉꯦ꯫ ꯀꯦꯁ ꯑꯃ ꯄꯥꯏꯔꯝꯕ ꯑꯗꯨꯗꯣ ꯂꯣꯏꯁꯤꯜꯂꯝꯕ ꯑꯗꯨꯒꯤ ꯊꯦꯡꯈ꯭ꯔꯦ꯫ ꯁꯤꯂꯩꯃꯅ ꯍꯥꯏꯔꯦ, ꯀꯔꯤꯅꯣ, ꯑꯩꯈꯣꯏꯁꯨ ꯂꯩꯔꯤꯌꯦ, ꯃꯤꯁꯦ ꯈꯔ ꯈꯔ ꯎꯅꯁꯦ꯫ ꯌꯥꯏꯁꯅꯥꯁꯨ ꯍꯥꯏꯔꯦ, ꯍꯣꯏꯅꯦ, ꯑꯩꯈꯣꯏꯁꯨ ꯂꯩꯔꯤ, ꯅꯣꯏ ꯑꯩꯈꯣꯏꯒꯤꯅ ꯀꯌꯥꯝ ꯋꯥꯠꯂꯤꯖꯥꯠꯅꯣ? ꯄ꯭ꯔꯤꯌꯣꯀꯥꯟꯇ ꯈꯨꯝꯃꯤ, ꯅꯣꯏ ꯍꯦꯔꯣꯗꯤ ꯐꯩꯗ, ꯑꯩꯈꯣꯏꯗꯤ ꯑꯍꯤꯡ ꯉꯥꯏꯕ ꯂꯩꯇꯦ, ꯑꯗꯨꯗ ꯀ꯭ꯔꯥꯏꯝ ꯊꯣꯛꯑꯦ, ꯆꯠꯂꯨ, ꯑꯗꯨꯗ ꯆꯠꯂꯨꯅ, ꯁꯤꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯕ? ꯅꯣꯏꯒꯤꯅ ꯐꯩꯀꯣ꯫ ꯁꯤꯂꯩꯃꯅ, ꯗꯥ ꯄ꯭ꯔꯤꯌꯣ, ꯅꯣꯏꯁꯦ ꯋꯥꯗꯤ ꯋꯥꯔꯝꯅꯤꯕꯣ, ꯄꯨꯂꯤꯁꯁꯦ ꯅꯨꯡꯉꯥꯏꯐꯝ ꯈꯪꯉꯝꯃꯣꯏ꯫ ꯑꯗꯨꯒꯤ ꯋꯥꯗꯤ ꯈꯜꯂꯨꯅꯦ, ꯄꯨꯂꯤꯁꯅꯕꯨ ꯀꯔꯤ ꯇꯧꯔꯨꯅꯤ, ꯑꯗꯨꯁꯨ ꯑꯣꯁꯤ, ꯀꯔꯤꯕꯨ ꯇꯧꯅꯤ? ꯕꯦꯕꯦꯅ, ꯗꯥ ꯄ꯭ꯔꯤꯌꯣ, ꯆꯠꯂꯁꯦ, ꯊꯦꯡꯉꯅꯤ꯫ ꯆꯠꯂꯁꯦ ꯏꯆꯟ ꯑꯅꯤ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯆꯠꯈ꯭ꯔ ꯑꯅꯤꯗꯣ ꯂꯩꯍꯧꯔꯤꯕ ꯑꯅꯤꯗꯣ ꯋꯥ ꯉꯥꯡꯅꯔꯤ꯫ ꯃꯤꯒꯤꯗꯤ ꯁꯠ ꯂꯥꯎꯅ ꯂꯧꯕ ꯂꯥꯛꯑꯦ, ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯅꯤ, ꯁꯤꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯠꯂꯤꯉꯩ ꯃꯨꯈꯥꯏ ꯍꯣꯏꯁꯨ ꯆꯪꯂꯛꯏ꯫ ꯃꯨꯈꯥꯏꯅ, ꯀꯩꯅꯣ, ꯅꯣꯏ ꯑꯅꯤꯒꯤꯗꯤ ꯂꯩꯇ꯭ꯔꯣ? ꯅꯨꯄꯥꯅ ꯂꯧꯕ ꯂꯥꯛꯇꯦꯅ꯫ ꯌꯥꯏꯁꯅꯥꯅ, ꯃꯨꯈꯥꯏ ꯍꯥꯏꯕ ꯃꯩꯇꯥꯟꯗ ꯁꯤꯕ ꯃꯥꯟꯕ, ꯅꯣꯏꯁꯦ ꯊꯕꯛꯇꯤ ꯂꯩꯇꯕ ꯖꯥꯠꯅꯤ, ꯀꯥꯟꯅꯗꯦ, ꯊꯕꯛ ꯄꯤꯒꯦ ꯂꯥꯎ꯫ ꯉꯝꯕꯅ ꯍꯥꯏꯔꯦ, ꯊꯕꯛꯇꯣ ꯀꯣꯟꯅ ꯄꯤꯔꯣ, ꯊꯤꯜꯂꯝꯃꯒꯦ ꯂꯥꯛꯑꯣ꯫ ꯁꯤꯂꯩꯃꯅ, ꯉꯝꯕ ꯍꯥꯏꯕ ꯃꯤ ꯃꯥꯟꯗꯕ, ꯌꯥꯔꯦ, ꯇꯣꯛꯑꯣ, ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯇꯟꯖꯥꯗꯨꯗ ꯃꯈꯣꯏꯒꯤ ꯇꯨꯡꯗꯒꯤ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯀꯧꯔꯛꯑꯦ, ꯌꯥꯏꯁꯅꯥ꯫ ꯃꯈꯣꯏ ꯃꯔꯤꯗꯣ ꯌꯦꯡꯉꯛꯑꯦ꯫ ꯑꯗꯨꯒ ꯅꯣꯛꯇꯨꯅ ꯌꯥꯏꯁꯅꯥꯅ, ꯇꯥꯇꯣꯟ, ꯉꯁꯤꯗꯤ ꯊꯦꯡꯉꯤꯅ꯫ ꯁꯤꯂꯩꯃꯁꯨ, ꯗꯥꯆꯧꯕ ꯂꯥꯛꯑꯦ꯫ ꯂꯣꯌꯨꯝꯕ ꯈꯨꯝꯃꯦ, ꯈꯔ ꯊꯦꯡꯈ꯭ꯔꯦ, ꯆꯠꯂꯁꯤꯔꯥ? ꯃꯅꯤꯁꯨ, ꯂꯥꯛꯑꯦ, ꯆꯠꯂꯁꯦ꯫ ꯍꯣꯏ, ꯆꯠꯂꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯃꯔꯤꯗꯤ ꯆꯠꯈ꯭ꯔꯦ꯫ ꯃꯨꯈꯥꯏ ꯍꯣꯏꯗꯤ ꯆꯥꯡꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯋꯦ꯫ ꯌꯥꯏꯁꯅꯥꯒꯤ ꯌꯨꯝꯗ ꯌꯥꯏꯁꯅꯥꯒꯤ ꯃꯃꯥꯅ ꯃꯊꯥ ꯁꯥꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯌꯥꯏꯁꯅꯥ ꯁꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯤ, ꯏꯃꯥ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯉꯁꯥꯏꯗꯤ ꯑꯩꯒꯤ ꯀꯨꯊꯤ ꯌꯦꯡꯅꯤ ꯍꯥꯏꯔꯝꯗꯥꯏꯅꯦ, ꯀꯔꯤ ꯍꯥꯏꯔꯛꯀꯦ? ꯌꯥꯏꯁꯅꯥꯒꯤ ꯃꯃꯥ ꯁꯅꯥꯍꯟꯕꯤꯅ, ꯏꯕꯦꯝꯃ, ꯅꯪꯒꯤ ꯀꯨꯊꯤ ꯌꯦꯡꯉꯨꯕꯗ ꯅꯪꯒꯤ ꯑꯣꯏꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯗꯤ ꯂꯥꯏꯔꯤ, ꯑꯁꯤ ꯑꯅꯥ ꯉꯥꯛꯇ ꯑꯣꯏꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯒꯤꯅꯤ ꯅꯃꯥ ꯑꯩ ꯀꯣꯛ ꯉꯥꯎꯔꯦꯅꯦ꯫ ꯑꯗꯣ ꯏꯃꯥ, ꯀꯔꯤ ꯍꯥꯏꯔꯛꯀꯦ ꯍꯥꯏꯕꯗꯣ ꯍꯥꯏꯔꯛꯑꯣ ꯀꯩꯗꯣ ꯏꯃꯥ, ꯀꯔꯤꯕꯨ ꯍꯥꯏꯔꯛꯀꯦꯕ? ꯏꯕꯦꯝꯃ, ꯅꯪ
ꯅꯁꯥ ꯌꯥꯝ ꯐꯠꯇꯦ ꯊꯥ ꯑꯁꯤꯗ ꯅꯪꯒꯤ ꯃꯪꯊꯣꯡ ꯍꯥꯡꯒꯅꯤꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯏꯃꯥ ꯃꯪꯊꯣꯡ ꯍꯥꯏꯗꯤ ꯏꯃꯥꯒꯤ ꯕꯦꯝꯃ ꯅꯪꯒꯤ ꯃꯇꯝ ꯂꯣꯏꯔꯦ ꯍꯥꯏꯔꯛꯏꯅꯦ ꯅꯪꯕꯨ ꯆꯠꯅꯕ ꯍꯥꯏꯗꯅ ꯃꯪꯊꯣꯡ ꯍꯥꯡꯈ꯭ꯔꯦ ꯑꯁꯤꯕ ꯃꯐꯝꯗ ꯆꯠꯅꯤ ꯍꯥꯏꯕꯗꯤꯅꯦ ꯅꯪꯕꯨ ꯀꯔꯤꯁꯨ ꯈꯜꯂꯝꯗꯕ ꯌꯥꯏꯁꯅꯥ ꯑꯗꯨ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ ꯋꯥ ꯉꯥꯡꯒꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯇꯞꯄ ꯈꯣꯟꯖꯦꯜꯗ ꯏꯃꯥ ꯂꯥꯏ ꯈꯨꯔꯨꯝꯕꯗꯤ ꯑꯗꯨꯅ ꯉꯝꯃꯣꯏ ꯍꯥꯏꯔꯛꯏꯅꯦ ꯅꯪꯒꯤ ꯃꯇꯝ ꯂꯣꯏꯔꯦ ꯍꯥꯏꯔꯛꯑꯦ ꯋꯥ ꯀꯔꯤꯁꯨ ꯍꯥꯏꯗ ꯌꯥꯏꯁꯅꯥ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ ꯑꯗꯨ ꯃꯉꯥꯏ ꯁꯣꯝꯗꯁꯨ ꯁꯤꯂꯩꯕꯒꯤ ꯃꯃꯥ ꯃꯄꯥ ꯃꯈꯣꯏ ꯑꯅꯤ ꯃꯊꯥ ꯁꯥꯅ ꯆꯥꯛꯈꯨꯝꯗ ꯂꯩꯔꯤ ꯁꯤꯂꯩꯃꯒꯤ ꯃꯃꯥꯗꯤ ꯆꯥꯛ ꯊꯣꯡꯉꯤ ꯃꯃꯥ ꯃꯣꯝꯕꯤꯅ ꯀꯩꯅꯣ ꯇꯧꯗꯣꯏꯁꯤꯕꯣ ꯑꯩꯒꯤ ꯏꯆꯥꯁꯤꯕꯨ ꯑꯁꯤꯕ ꯊꯋꯥꯏꯅ ꯁꯦꯟꯅꯔꯦ ꯍꯥꯏꯔꯤꯁꯤꯕꯣ ꯊꯥꯖꯕꯁꯨ ꯉꯝꯗꯦ ꯑꯩꯗꯤ ꯑꯗꯨꯒ ꯊꯥ ꯑꯁꯤꯗ ꯁꯣꯏꯔꯣꯏ ꯍꯥꯏꯔꯤꯁꯤꯕꯨ ꯇꯟꯖꯥꯁꯤꯗ ꯃꯆꯥꯅꯨꯄꯤ ꯁꯤꯂꯩꯃꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯉꯤ ꯑꯗꯨꯒ ꯀꯩꯅꯣ ꯉꯁꯤꯗꯤ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯗ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯏꯃꯥ ꯃꯄꯥ ꯊꯣꯏꯕꯅ ꯏꯕꯦꯝꯃ ꯅꯪꯒꯤ ꯈꯪꯅꯕ ꯂꯩꯕ꯭ꯔꯥ ꯃꯄꯥꯒꯤ ꯋꯥꯍꯩꯗꯨꯗ ꯏꯪꯉꯪꯉꯛꯏ ꯍꯣꯏ ꯂꯩ ꯍꯥꯏꯕꯁꯨ ꯉꯝꯗ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯂꯦꯞꯇꯨꯅ ꯂꯩ ꯃꯆꯥꯒꯤ ꯃꯇꯧꯗꯣ ꯈꯪꯕ ꯃꯃꯥꯅ ꯏꯕꯦꯝꯃ ꯂꯩꯔꯒ ꯂꯩ ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ ꯅꯪꯕꯣ ꯑꯗꯨꯕꯨ ꯀꯩꯗꯧꯒꯦ ꯍꯣꯏ ꯏꯃꯥ ꯑꯩ ꯈꯪꯅꯕ ꯂꯩꯌꯦ ꯃꯄꯥ ꯊꯣꯏꯕꯅ ꯐꯔꯦ ꯑꯗꯨꯗꯤ ꯅꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯉꯁꯤ ꯑꯍꯜ ꯂꯃꯟ ꯊꯥꯔꯛꯑꯣꯅ ꯍꯥꯏꯈ꯭ꯔꯣ ꯃꯄꯥꯒꯤ ꯋꯥꯗꯨꯗ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯅꯣꯝꯃꯤ ꯑꯗꯨꯒ ꯊꯣꯛꯈ꯭ꯔꯦ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯗꯨꯗꯤ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯅꯨꯃꯤꯠꯇꯣ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ ꯀꯣꯂꯦꯖ ꯃꯅꯨꯡꯗ ꯕꯦꯕꯦ ꯌꯥꯏꯁꯅꯥ ꯃꯈꯣꯏ ꯑꯅꯤ ꯃꯊꯥ ꯁꯥꯅ ꯂꯩꯔꯤ ꯁꯤꯂꯩꯃꯗꯤ ꯃꯅꯤ ꯂꯥꯛꯄ ꯉꯥꯏꯔꯤ ꯀꯩꯅꯣꯃꯦ ꯅꯣꯏꯅ ꯇꯧꯔꯤꯗꯨꯕꯣ ꯌꯥꯝ ꯐꯨꯅꯤꯡꯉꯤꯀꯣ ꯌꯥꯏꯁꯅꯥꯅ ꯀꯃꯥꯏ ꯍꯥꯏꯅꯤ ꯍꯥꯏꯐꯝꯒ ꯈꯪꯗꯦꯗ ꯀꯩꯅꯣ ꯄꯥꯎ ꯐꯥꯎ ꯍꯥꯏꯗ꯭ꯔꯤ ꯀꯃꯥꯏꯅ ꯍꯥꯏꯐꯝ ꯈꯪꯗꯦꯗꯤ ꯀꯩꯅꯣꯕ ꯕꯦꯕꯦꯅ ꯈꯨꯝꯃꯦ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯅꯣꯏꯗꯒ ꯇꯝꯐꯝ ꯈꯪꯗꯦꯗ ꯌꯥꯏꯁꯅꯥꯅ ꯅꯪꯅ ꯀꯩ ꯄꯥꯎꯅꯣ ꯍꯥꯏꯁꯦ ꯑꯁ ꯅꯣꯏꯅ ꯊꯥꯖꯔꯣꯏꯗ ꯀꯩꯅꯣꯍꯦ ꯅꯣꯏ ꯑꯅꯤꯕꯨ ꯍꯥꯏꯗꯤ ꯍꯥꯏꯗꯦ ꯕꯦꯕꯦꯅ ꯇꯝꯅ ꯍꯥꯏꯔꯦ ꯉꯔꯥꯡꯁꯦ ꯏꯃꯥꯅ ꯃꯥꯏꯕꯤ ꯑꯃ ꯌꯦꯡꯉꯨꯏ ꯌꯥꯏꯁꯅꯥ ꯌꯥꯝ ꯈꯪꯅꯤꯡꯅ ꯑꯦ ꯀꯩ ꯍꯥꯏꯔꯛꯀꯦ ꯅꯣꯏꯅ ꯊꯥꯖꯒꯗ꯭ꯔꯥ ꯊꯥꯖꯔꯣꯏꯗ꯭ꯔꯗꯤ ꯈꯪꯗ꯭ꯔꯦ ꯑꯩꯁꯦ ꯑꯁꯤꯕ ꯊꯋꯥꯏꯅ ꯁꯦꯟꯅꯩꯌꯦꯅ ꯍꯥꯏ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯏ ꯌꯥꯏꯁꯅꯥ ꯃꯍꯥꯛꯀꯤꯁꯨ ꯂꯤꯔꯛꯏ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯃꯃꯤꯠ ꯄꯥꯡꯅꯤ ꯍꯥꯏꯕ ꯀꯥꯎꯈ꯭ꯔꯦ ꯃꯈꯣꯏ ꯃꯥꯏꯕꯤꯗꯨꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯑꯝꯃꯦ ꯕꯦꯕꯦꯅ ꯌꯨꯝ ꯑꯗꯨ ꯈꯪꯉꯦ ꯍꯥꯏꯗꯨꯅ ꯂꯥꯛꯏ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯌꯧꯔꯛꯏ ꯃꯈꯣꯏ ꯌꯨꯝꯅ ꯌꯨꯝꯗꯨꯒꯤ ꯑꯀꯣꯏꯕꯗ ꯍꯦꯛ ꯆꯪꯉꯛꯄꯒ ꯌꯨꯝꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯃꯥꯏꯕꯤ ꯑꯗꯣ ꯃꯁꯥꯗ ꯁꯥꯎꯝ ꯑꯃ ꯐꯪꯉꯝꯃꯤ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯉꯥꯏꯈꯣ ꯅꯈꯣꯏ ꯑꯍꯨꯝ ꯏꯁ ꯀꯔꯤ ꯃꯇꯧꯅꯣ ꯁꯤꯗꯤ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯌꯥꯏꯁꯅꯥꯅ ꯈꯪꯅꯤꯡꯅ ꯏꯃꯥ ꯀꯩꯗꯧꯔꯦ ꯃꯥꯏꯕꯤꯗꯨꯅ ꯉꯥꯏꯈꯣꯀꯣ ꯅꯣꯏ ꯑꯗꯨꯗ ꯂꯩꯌꯨ ꯕꯦꯕꯦ ꯇꯞꯅ ꯍꯥꯏꯔꯤ ꯏꯃꯥ ꯑꯩꯈꯣꯏꯕꯨ ꯀꯩꯗꯧꯔꯒꯦ ꯅꯈꯣꯏ ꯑꯍꯨꯝꯁꯦ ꯇꯥꯏꯕꯪ ꯃꯄꯨꯅ ꯅꯈꯣꯏꯒꯤ ꯊꯋꯥꯏ ꯂꯧꯅꯕ ꯍꯥꯏꯗꯨꯅ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯅ ꯁꯦꯟꯅꯔꯤ ꯃꯈꯣꯏꯅ ꯅꯈꯣꯏꯕꯨ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯇꯟꯖꯥ ꯉꯥꯏꯔꯤ ꯂꯥꯏꯆꯠ ꯂꯥꯏꯁꯣꯟꯗ ꯅꯈꯣꯏꯒꯤ ꯃꯄꯣꯛꯁꯤ ꯂꯩ ꯅꯨꯡꯁꯤꯅꯕ ꯊꯨꯡꯅꯧ ꯍꯥꯏꯕꯗꯤ ꯂꯩ ꯑꯗꯨꯕꯨ ꯀꯔꯝꯅꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯅꯈꯣꯏ ꯑꯍꯨꯝꯁꯦ ꯇꯥꯏꯕꯪ ꯃꯤꯅꯗꯤ ꯍꯥꯠꯀꯅꯤ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯊꯋꯥꯏꯁꯦ ꯐꯠꯇꯕ ꯊꯋꯥꯏ ꯑꯣꯟꯒꯅꯤ ꯃꯁꯤꯅꯤ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯄꯨꯟꯁꯤ ꯑꯗꯨꯕꯨ ꯌꯦꯡꯁꯤ ꯀꯔꯤ ꯇꯧꯔꯒ ꯐꯅꯤ ꯍꯥꯏꯕꯗꯣ ꯃꯥꯏꯕꯤ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯁꯤꯂꯩꯃꯗꯣ ꯀꯞꯄꯛꯏ ꯑꯗꯨ ꯃꯉꯥꯏ ꯕꯦꯕꯦꯁꯨ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯔꯤ ꯑꯗꯨꯕꯨ ꯌꯥꯏꯁꯅꯥꯗꯤ ꯂꯩꯃꯥꯏꯗ ꯋꯥꯟꯊꯈꯤ ꯑꯗꯨꯒ ꯃꯁꯥꯗꯣ ꯃꯊꯦꯛ ꯃꯊꯦꯛ ꯂꯤꯟꯗꯧꯅ ꯊꯦꯛꯏ ꯑꯗꯨ ꯐꯥꯎꯕ ꯃꯥꯏꯕꯤ ꯑꯗꯣ ꯀꯔꯤꯁꯨ ꯇꯧꯗꯦ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯁꯥꯟꯇꯣꯁ ꯔꯣꯍꯤꯠ ꯃꯌꯥ ꯑꯃꯗꯤ ꯁꯌꯥ ꯃꯈꯣꯏ ꯃꯔꯤ ꯆꯤꯡ ꯑꯃꯗ ꯀꯥꯔꯛꯏ ꯑꯗꯨꯒ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯃꯗ ꯆꯐꯨ ꯑꯃ ꯐꯨꯝꯂꯝꯃꯦ ꯑꯗꯨꯒ ꯆꯤꯡ ꯑꯗꯨ ꯍꯟꯅ ꯌꯦꯡꯗꯕꯤꯗ ꯇꯨꯃꯤꯟ ꯆꯠꯈꯤ
नुमितुगी नुमिदांगनी सया मागी कादा स्टडी तौरमने मागी तुंगदा मी अमना साउनु चटखिबगी थिन थिन चटखिबगी मखोल तारे सया मसादो खरदि चिंगने अदुबु फाथजे करिसु तौबिगनु हाइदुना अदुबु हाइबा नंगौदे सया मागी तुंगदगी सयिंग अनिदो खंपाई पाइके अदुगा चिंखि मथंगी नुमिता कमदौना करमना सिरिनु हाइबा खंगमदे सयागी मथौ मंगम लोसिनगी माइबा चिंगयोइबा मसादा खरदि चिंगने अदुबु मासु खंबा ngamdre रोहित अमदी संतोष मखोय अनिदि लेफम अमा खंगद्रे कइनो तौरसि हाइदुना लेख्रे सोमदना माइबी चंगरी यासना बेबी अमदी सिलैमा मखोय मरी चिंग अमदा कारे करी मरीबु लेनबदो खंगदे मखोय मरी सुम लाकपना खोंनांग अदुदा यौरे मफम अदु यौबुगा सोमदा लाइगी पूजा तौगेना तौरंबा माइबा चिंगयोइबा मसादा इचिंग चिंगने सोमदना माइबी चंगरीसु मसादा साउम अमा फंगलमे वारीसिगी मरी सुबा तांकक मतांग असुदा लोसिनजरे अदोमना वारीसि ताबिरगा अदोमगी मोद अदु कमेंट थंबिरम अमदी चैनल असुबु नुक्सिबिदुना लाइक अमदी सब्सक्राइब तौबु काउबिगनु लोसिलकपुदा मयामबु इकोकनोना अमुकना खुरुमजरी।